Kumzari, Miang Tabibis Putaran Ochari, Asimaru Pauda. Sargana Jingtam Manana Chapanava Akamatabo Paikali, Jingilam Gisam Salapada Selgi, Wapala Hello Hana, Chief Minister Uibovina Fondokre. Mapon Bapau Pizari. Sargana Jingtam Manana Chapanava Akamatabo Paikali, Jingilam Gisam Salapada Selgi, Wapala Hello Hana, Chief Minister Uibovina Fondokre. Wafama Singasi Kampopi Subdivision Gimanung Janba, Gamnon Sabramenada, SBI branch Mahantopri Toronda Fundokibani, Taramada, IFCD Minister Namtang Haukip, MLA Nemja Kibjen, Yamtong Haukip Amadi at a Banki Mari Laneva official Kasusuriaki, Chief Minister Amadi, IFCD Minister Na branch Adugi, Maikum Hangdo Labamatunda, Office Adugi Hosik Wediba Pibam Singsu Yangsinki, Taramada Wangaladuna, IFCD Minister Namtang Haukipna Varat Sarkari Lupakro Johungi, Santangaloina, State Sarkana Chingi Lamsing Zawatanaba, Ahenbami Changli, Sarkana Chingi Lamsing Zawatani, Haidunasu, Kudakta sent from Mayam, Amatadra Laga Heta Sakatarangi Tabosing, Luishin Raya, Dabanamatam, Karachang Bagi, Wani Haiki, Mana Makata Duna, Matam Karagi Matung the Jakatarangi Lamda, Town, Hombala Lagani, Fundoki, J Minister Uibovina, Mahana Lujumba Sarkar, Asina Chingi, Swatana Lady, Bapam Singh, Karamna, Jakona Bohonagadagi, Haina, Kupne Yangsili, Chingi Lamsing, Semgat Sagat Bagi Tabo, Paika Bada Sergi, Award Palheloi, Loina Prasasing, Sumating Pang, Bugaloina Kanagumba, Matana Ayapa, PV, the Nabasu Abil Tauki. Singi areas with the medical facilities, banking facilities, school facilities, Tamanava ising, my Sumana Quina priority sector, the Labse, a war putting the Adagi Angangsing, district council, the Labor primary schools in the Haibatare, a Barosakari donor ministry, Makada, Kro Trauma, Hana, first installment Tare, primary school, Wazasing, Moigi accommodation. Moigi quarter, a pace manner, a low in the Sagat Bahorani, Aduna Koi, Ladiba, Manipur Ladiba, Raja section Kudimba, Uki Wayai, Naga Wayai, Mete Wayai, any Islam, Dharmachapa, Muslim Wayai. We are all Manipuri, Koi Manipuri Hatani, a Koi Zap Sana Koi opportunities, facilities, Mayam Zap Manana, Paminana. Zap manana sapat pasi machine singni machine tampak ni hai machine itana zap manana sapat minaraga akoi na sana chinana nungsinana akoi leminaga da bani hai masi ai mayam punamakta matam punamakta ai appeal tawjabani Lilongi DI office matam katana thingjalamba adu matam kharagi oina handole haina All Manipur Muslim Students Organization na thadro pachero amana khangalali jero sinema khataraduna agriculture minister nasina khongjanga sigi matangda organization na talbe dabi sing thabak to ontokani habagi thazaba pirakpana maram oiraga firep ase handokpani karigumba organization asina talbe dabi sing thabak to ontoktrabadi makata ba khongjang chaksingani hari tha sigi tamtara marida anaba am hospital da pukasi haiduna reserve tawduna pukiba tata aris ki driver thokchom kiran sina funkibadagi Asigi Matang same Kiva Jesina, Gidan Harpata Chenava musing Opunchi Super Fado, Sibagi Dandi Piu, Father and Lady musing Atuba the Fau, Maralebasing Magi Magi Lekaina, Matan Chupaguina, Social Boycott Togadabani Amasung, Maralebasing Lantum Matkadavani, Hiva Dabida, Narang, Ahinunga, the Gate Manipur Pumada, Matam Kaltana Tatariba Bangisaru Amoina, Masisu National Highway Contrama Pangi, Walan beating Duna Jatoxas in the town of Kaiba Pikre. Kurai Lamlong Kaitel the soup Miam Torotuna Lambi Tinkre, Lamlong Kaitel from Bissina, Sinta Leptuna Lambi Timba to the Saruyaki, Lambi Tinglabasing in Far Westki Police na Taktona Bohonaki, Misia Sigi Matandas, Piandrabanupi Amana Wafam Kaya, ISTV News Fondoraki. Imam Taki Masani, Chilina Gatani, Ape Muslim Hali Habigi Wato Ambalate, how Hali Habigi to Ambalate, Sukuma Togok Sea, Matunda, Tolatanaba, Sarkar is Haitagi, Yingzen Viduna, Asumaran, Tuna Tiboga, Matunda Mona Totanaba, Wayan Visata Birau, Sukuma Tabakea, Tobira, Yangzen Biwana Sarkar, Magade, Haina, Totanadale, Masiton, Viganu, Asumaran Tuna, Utobiro and a Kuragi Lamon Kadim, Pamikurai, Magagi, and Apun look at one. Karigo, Utokaba, the Kongjang, Hanbalite and a Kurai, Magagi, and Zangani. Amaram that Todosi the January of Mu and Salim Amadi Sabirgi Kiamgay the Lebayum Sing around Midang, I think with a Kiamgay Muslim Prezasing Amadi, Gongbe Irongi Mera Pibis in the Horotuna Amangata Tuan Kre, Mehulang Poki, Tabaki Tokidi, Adumapuyum Ani Adugi Poche, Ambana Mang Takre Hari, Adumapu Manipur Poliski, Kambuna, Matam Chana Latuna Kahena Amang Ata Toka the Batagi Kanki Hari.
Thongju Tata Aris ki driver Thokchom Kiran Mihat ki matang da Sarkar asina chapchaba thaba lokhakani haina Chief Minister na thazaba pikre ngasi sapamaina da pangthokiba SBI branch hangtopagi thoramda Chief Minister na thodu asida January ba tare suba Manipur Rifles ki Rifleman Salim amadi BDF personnel Sabir lemna thabagi wafam leite maragi matungina Sarkar asina lokhopam thoba thaba lokhotuna angi matungina jerak pigani tare suba MR ki Rifleman Salim suspend tawkre haibaga loinana atopa chenaba mioi amasu fana naba police na yamna kana chathari haiki mahana makha taraduna January ba sing Muslim ijil inaw ni haiduna kangkhapagi wafam leite Muslim ijil inaw sing nasu maraleba sing ani matung ina jerak pina taksinduna leiribani maram asina miyam nasu asaw puning phatabiduna January ba sing faduna makoi gi mathakta while chathara khona ba dabating pangbiu forum masel gi marakta pamna ba thodok thoktana ba khona minasi hainasu apil tawki akhoi madad chenaba maraleba mi singdo lemna sukha tharoi akhoi keno tawraga hujiki MR ama Sabin MR ki MR ni lop to bodo he pau he khungu ma khudakta police na thari haiga arrest me mo tor ma suspend thore mai mathakta inquiry chathar gani adu mayangi moi gi GSC hai dare kiran haiba sighiba masigi GSC ga ingaram athe enguda pung tarama thoi bhawa phamina da wari sane ai no moi lesu appeal tawi masi yamna laibak thiba ai gi isa inauda photo gumma thodoni adana masi warau biba yade communal lomda communal line da punanaba maitai versus Muslim tawbiganu aduna maran leibasing se khoi lemna tharoi punishment haiba dandi piba hai sarkar na lepa yati mana tawruriba involve tawriba case nu gi matungina ma mi ma hatpa tardi ma punchi super general legadra farsi tawrga hatkadra haiba puna maksudi court na decide tawgadamni court na lepadamni Bharat Sarkar na paithaliba chahi tarukta gi taramari fawgi angang khudimopu free and compulsory education oigadabani haiba policy asigi makhada free uniform gi kaitharapa senfam Manipur gi district kharadadi private firm singda sinakigadra haiba gi jingnaba leire haina Desam Kakching Journal Council na thadorpa cherol amana khangalali cherol sina makha taraduna class 1 dagi 8 fawbada Sarkar gi school singda lairik tamliba nupi macha SC ST amadi BPL da leiba nupa macha singi uniform 2 nanaba senfam sing SPD SMA SSA Manipur na district singi DBE SSA gi chairman gi account singda matam chana hapkrabasu mari leinaba school singi school management committee school management development committee gi account singda hojik fawba e transfer tawidana leibagi maram karino hainasu hanglakli makhata na senfam sing asi mioi kharagi thausilda mapalgi private firm singda pitokhiba yaroi hairi athuba matamda management committee gi account singda transfer tawiyu hainasu apil tawrakli Milal na Mete Lombu Chakona Bama de Lamdamasida Fundamina River Furu Kudimata Kanganabagi Panam da Tapi Tambibagi Hokiba January Adidagi Jatarapa Dugi Makatana Yadipo Yambem Sector Kurai Konsamlekai Katriga Orompat Uyumpo Amadi Kairao Yauna Atema Pumka the Pantokre Hari However, Tamtara Toydagi Nimitara Nichupna Chatarapa and Nishuba Batch Kiweba DT Mete Me coaching class lesson Bagitorum Ngasi Jina Hol the Pantokre Ngasi Resin Bagitorum under the Bosemgi Chairman P. Dhanakumar Koshemgi Secretary Hamom Naba Amadi Harikongi President S. Churamani Najumbadna Dice the Famki Taronga Maridana M. Churamanina Equi Isagi over May Kangrabadi Equi Puri Pari Purigi Todosing Kambangam Loy Training program asida yauriba miyosina oja oibanga ke khanbiganu mayek hainabu khonaba haibasi aigi iramdam asibu kananaba chongthorakpani haina logadabani haiba wafam sing phondokhi akoi mayek khangba haibase masi mayek khangdragadi akoi pari puri gi mayam sing khangoi miyamna liba wari pakhang wari khatna oibi yaroi research scholar oira kanda ayem mayek sina akoi achumba asengba thongdok wathok sing aduga wari mayam sing do pullakanda anouba thongna ma akoi miyam inot pi bangam thongna ma oirakado oza oi bukhaki nate masi ai iramdam ai kangai Manipur se kannana bagi damakta akoi masi pulang to thokpani haidana songthok pirakpani haidana ai amka hanna thabat jage Patsoi Kendra gi manung da leiriba Tera Bazar dagi Naurem Thong Taba Yabna Maru Ebala BSc athuba matamda semaloisilagani haina Kendra asigi MLA oibetana tana Social Welfare Minister Oiribi AK Mirabaina Phongdokre Hari Balambi asi National Highway number 138 amadi Uripo Kangchup Road Faudok Fauzin Tawba Maramna Yamna Maru Ebalambi Oiribani matam guina sembi daduna lakla Balambi asi Minister Mirabaina initiative lauduna semba horakibani lambi asigi hauzik mafum khara pakalo hore quality maintain tawna lambi thana ba amadi miyamgi apaba matung ina athuba matamda lambi sema loiragani haiba wafam mahana phongdokhi
लेबा लंबी जी लेबा साइड अनीमक सिदैदा येंगा खितंग लंबी जी हानदगी खितंग पाको कोटोपगी याबगी लंबी की फिबम दुमा चोको येंजनब कन होनबनी अदुबो लेबा मरी दैनब डिपार्टमेंट का तानरगा लेबा कोई लेबा कोई होनब मिनिस्टर का तानरगा लेबा मफम सिगी कंडीशन से लेबा कोई डाइवर्सन रोड ओइबनिना मसी मरु ओइबन लंबी ओइबनिना चुमनगी लोकल लेरक नतबनिना यार मखै थुना कोई मसी मयांगी लेबा चतो जसिंदा कन्वीनियंट ओइनबा थुना लोचनबा आई होनजगे हाजी थमजे Pioneer Chess Academy Imphal West na sinduna mga suba All Manipur Inter-School Chess Championship ngasidagi uripo polem na kay dalay ba kamlang ba laibong da hodokre hodopagi thorom aduda tongan ba masakna ba miyo kasu yawki tournament asida nupi mari yaw na punna school tarama pandagi sanaroi kumapa na sarugyari tournament asi pangthopagi matang da academy asigi mihud RK Apollo sana na wafung kaya phungdoki Ya school Kendra si model over Kendra ama oinaba ang bathak to honagani haina Kendra si ki MLA elangmam chana phungdokre wafam singarang Brahmapur Social Club na sinura mahak yauna wan na tarama pangi councilor Riti Kanta amadi IMC ki chairperson Nimai Sarmabu opagi tharam da phungdokhi bani makhata na mahana phungdokhi bada Kendra asida drain lambi thong amadi community hall kaya semgat sagapagi thabak chathari sel thumgi fibam fatabana khumang choksin bangam jabasu ang bathak to honaduna singthani ngai oiba Kendra ama oihangani habagi wafam phungdokhi Councilor Riti Kantana ward number tarama pandai hinam kaya da thabak thorom kaya paikhat na honagani sel thumgi khudong chada balebana awaba kharadi adumak thengna daba nati haiki IMC chairperson Nimai Sarmana awara palaiba asi leitana ba thabak paikhat pa hore matam khara IMC da chairperson hondo honjin tawba amadi employees singi seize work strike chathabana khudong chada kaya leiramba adu hojiti tamna miyam gi thabak paikhat pa horole makhata na mafung fana paikhat na honagani phungdokhi aishu kai khat boge haina khanbadagi akhoi bo khamalde kona thabaoino pangthol kanda khangakpani mafam asida challiba ritinu wanche paisa anamte yam roba paisa ni se thadari bise masina atoba jagada chanariba sumai tongna macha chalamadi le kudingi loino de tungau ro malu Maruba Pamu kana pizari. Sarkar na jing tam mana na chakwan hanan na ba akan bathabok paikhali jingi lamgi semga sagapada siagi awapale helwe haina Chief Minister o ibo bina phongdokre. Miyang tabiri bismo mukana khunjari.